ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯂꯝꯅꯣꯡ ꯃꯔꯤ ꯐꯥꯡꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ episode 8 ꯐꯥꯎꯕ ꯃꯌꯥꯝꯗ ꯇꯥꯍꯟꯖꯈ꯭ꯔꯦ episode 9 ꯑꯁꯤꯗꯅ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯆꯪꯁꯤꯟꯗꯨꯅ ꯇꯥꯃꯤꯟꯅꯁꯤ ꯃꯩ ꯊꯥꯅꯕ ꯁꯤꯡ ꯆꯟꯕꯗꯨ ꯂꯣꯏꯔꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯦꯝꯕꯗꯤ ꯂꯣꯏꯔꯦ ꯃꯥꯒꯤ ꯇꯥꯂꯨꯈꯣꯏꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯕꯣ ꯊꯦꯡꯖꯤꯜꯂꯛꯑꯦꯅ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯕꯁꯤꯅꯤ ꯌꯥꯝ ꯇꯟꯗꯣꯏꯁꯦ ꯈꯔ ꯉꯟꯅ ꯇꯧꯕ ꯑꯣꯏꯗꯤ ꯑꯃꯨꯛ ꯐꯩ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯊꯦꯡꯅ ꯍꯟꯕꯁꯦ ꯇꯥꯟꯖꯥꯗꯨꯗ ꯂꯨꯈꯣꯏꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯍꯧꯅꯕ ꯇꯧꯔꯁꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯈꯔ ꯂꯩꯍꯧꯕꯗ ꯑꯀꯤ ꯑꯈꯪ ꯂꯩꯇꯅꯕ ꯍꯥꯏꯗꯅ ꯍꯤꯗꯥꯛ ꯈꯔꯁꯤ ꯂꯧꯔꯨꯕꯅꯤ ꯂꯥꯛꯑꯣ ꯍꯧꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯁꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯄꯣꯠꯂꯣꯏꯕ ꯍꯧꯔꯝꯃꯤ ꯃꯌꯥꯏ ꯇꯪꯈꯥꯏ ꯆꯠꯂꯛꯄ ꯑꯗꯨꯋꯥꯏꯗ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯂꯥꯛꯂꯝꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯥꯏꯕ ꯂꯨꯈꯣꯏ ꯑꯃꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯄꯥꯈꯪ ꯃꯈꯣꯏ 5 ꯑꯃꯒ ꯃꯈꯣꯏ 6 ꯈꯛꯅꯤ ꯇꯥꯟꯖꯥꯗꯨꯗ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯒꯤ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯇꯥꯕꯗ ꯑꯀꯤꯕ ꯄꯣꯛꯄ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯠꯆꯤꯜꯂꯛꯏ ꯑꯍꯜ ꯑꯣꯏꯔꯕ ꯂꯨꯈꯣꯏꯅ ꯏꯕꯨꯡꯉꯣ ꯄꯥꯛꯊꯣꯛ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯀꯔꯤ ꯃꯇꯧꯅꯣ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯅꯨꯄꯥ ꯃꯆꯥ ꯄꯥꯈꯪ 5 ꯇꯨꯃꯤꯟꯅ ꯄꯥꯛꯊꯗꯨꯅ ꯂꯩ ꯑꯃꯅ ꯐꯗꯤ ꯐꯈ꯭ꯔ ꯃꯥꯜꯂꯦ ꯍꯧꯒꯠꯂꯁꯦ ꯕꯤꯄꯤꯟꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯤꯠꯇꯨꯕꯣ ꯁ꯭ꯋꯥꯏ ꯂꯥꯎꯋꯦꯃꯤ ꯆꯥꯛꯂꯝꯕ ꯃꯩꯁꯤꯁꯨ ꯃꯨꯠꯈ꯭ꯔꯦꯅꯦ ꯁꯤꯡꯁꯤꯁꯨ ꯈꯔ ꯅꯥꯟꯊꯕ ꯌꯥꯎꯔꯦ ꯀꯃꯥꯏ ꯇꯧꯔꯤꯁꯤꯗꯤ ꯂꯨꯈꯣꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯁꯣꯝꯗ ꯂꯥꯛꯑꯣ ꯅꯥꯀꯟꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯍꯤꯗꯥꯛꯇꯨ ꯈꯔ ꯍꯩꯌꯨ ꯃꯗꯨꯈꯔ ꯄꯥꯏꯗ꯭ꯔꯗꯤ ꯅꯈꯣꯏ ꯀꯤꯕꯅ ꯂꯣꯏꯔꯅꯤ ꯃꯩꯁꯤꯁꯨ ꯃꯨꯠꯈ꯭ꯔꯦ ꯑꯃꯨꯛ ꯊꯥꯒꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯤꯗꯥꯛꯇꯨ ꯈꯔ ꯍꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯔꯁꯤ ꯔꯥꯍꯨꯜ ꯁꯠ ꯅꯥꯀꯟꯗ ꯐꯤꯅ ꯌꯣꯝꯂꯤꯕ ꯃꯌꯨꯝꯗꯨ ꯄꯨꯊꯣꯛꯇꯨꯅ ꯗꯤꯁꯄꯣ ꯒ꯭ꯂꯥꯁꯇꯨꯗ ꯍꯩꯕ ꯍꯧꯏ ꯕꯥꯖꯤ ꯁꯦ ꯕꯥꯖꯤꯅ ꯍꯥꯟꯅ ꯄꯥꯏꯕꯤꯔꯣ ꯔꯥꯍꯨꯜꯅ ꯑꯃꯨꯛ ꯕꯤꯄꯤꯟ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯇꯩꯗꯨꯁꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯂꯥꯛꯑꯣ ꯅꯈꯣꯏꯁꯨ ꯈꯔ ꯄꯥꯏꯁꯜꯂꯣ ꯕꯤꯔꯖꯤꯠꯅ ꯚꯥꯏ ꯑꯩꯗꯤ ꯊꯛꯄꯁꯨ ꯍꯩꯇꯦ ꯀꯃꯥꯏ ꯇꯧꯅꯤ ꯍꯣꯔꯦꯟ ꯊꯛꯆꯜꯂꯨꯔꯒ ꯑꯩ ꯑꯃꯨꯛ ꯉꯥꯎꯔ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯅꯈꯣꯏꯅ ꯑꯩ ꯏꯊꯟꯇ ꯑꯃꯨꯛ ꯊꯅꯝꯂꯕꯗꯤ ꯑꯩ ꯑꯗꯨꯅ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ ꯅꯣꯏ ꯑꯗꯨꯝ ꯊꯛꯑꯣ ꯑꯩ ꯄꯥꯏꯔꯣꯏꯒꯦ ꯕꯤꯄꯤꯟꯅ ꯑꯃꯨꯛ ꯀꯩꯅꯣꯍꯦ ꯌꯥꯝ ꯊꯛꯇ꯭ꯔꯁꯨ ꯈꯔ ꯄꯥꯏꯁꯜꯂꯨꯗ ꯅꯪꯕꯨ ꯍꯣꯔꯦꯟ ꯅꯊꯟꯇ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯕꯤꯔꯖꯤꯠꯁꯨ ꯒ꯭ꯂꯥꯁ 1-2ꯗꯤ ꯊꯛꯆꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯥꯎꯕꯃꯛꯇꯤ ꯉꯥꯎꯔꯝꯗꯦ ꯃꯈꯣꯏ ꯑꯇꯩꯗꯤ ꯅꯤꯁꯥ ꯈꯔ ꯄꯥꯟꯕ ꯍꯧꯅꯔꯛꯇꯨꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯧꯔꯛꯏ ꯕꯤꯔꯖꯤꯠꯅ ꯕꯥꯖꯤ ꯈꯤꯇꯪ ꯊꯨꯅ ꯇꯧꯅꯕ ꯇꯧꯁꯦ ꯄꯨꯡꯁꯨ ꯐꯅꯗꯤ ꯊꯦꯡꯉꯝꯂꯒꯅꯤ ꯑꯩ ꯏꯁꯥꯁꯤꯁꯨ ꯇꯨ ꯈ꯭ꯌꯥꯎ ꯌꯥꯝ ꯆꯨꯡꯉꯤ ꯂꯨꯈꯣꯏꯁꯨ ꯍꯤꯗꯥꯛꯇꯨꯒꯤ ꯃꯅꯤꯟꯅ ꯃꯔꯣꯜꯁꯨ ꯏꯐꯥꯏ ꯐꯥꯏꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯂꯨꯈꯣꯏ ꯌꯨ ꯊꯛꯇꯨꯅ ꯐꯝꯂꯤꯕ ꯃꯈꯣꯏ 4ꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯨꯔꯅꯨ ꯑꯩ ꯅꯈꯣꯏ ꯁꯦꯟꯅꯕꯒ ꯑꯃꯨꯛ ꯉꯝꯃꯣꯏꯀꯣ ꯅꯈꯣꯏ ꯂꯩꯖꯍꯧꯅꯤꯍꯦ ꯑꯩꯗꯤ ꯂꯣꯏꯕꯒ ꯑꯗꯨꯝ ꯍꯜꯂꯗꯕꯅꯤ ꯍꯧꯒꯠꯅꯔꯣ ꯑꯩ ꯀꯦꯔꯣꯁꯤꯟ ꯕꯣꯇꯜꯁꯦ ꯂꯧꯔꯨꯒꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯁꯤꯗ ꯅꯥꯟꯊꯔꯛꯏꯕ ꯁꯤꯡꯁꯦ ꯑꯃꯨꯛꯇ ꯍꯥꯞꯀꯠꯂꯝꯃꯨ ꯋꯥꯗꯨ ꯂꯨꯈꯣꯏꯅ ꯕꯤꯔꯖꯤꯠꯇ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ ꯕꯤꯔꯖꯤꯠ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯈꯧꯇꯛꯇꯤ ꯆꯥꯏ ꯑꯗꯨꯕꯨ ꯍꯣꯏ ꯍꯥꯏꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯇꯞꯅ ꯃꯃꯥꯏꯗꯨ ꯂꯩꯁꯤꯟꯗꯨꯅ ꯅꯥꯟꯊꯔꯤꯕ ꯁꯤꯡꯗꯨ ꯂꯧꯈꯠꯀꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯥꯟꯊꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯁꯦꯈꯔꯒꯤ ꯃꯃꯥꯏ ꯃꯄꯥ ꯑꯣꯏꯔꯝꯗꯨꯅ ꯃꯩꯅ ꯈꯔ ꯆꯥꯛꯄ ꯍꯧꯔꯝꯕꯅꯤ ꯃꯃꯥꯏꯗꯨ ꯉꯥꯟꯅꯁꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯕꯤꯔꯖꯤꯠ ꯃꯤꯍꯨꯟ ꯆꯣꯡꯕ ꯍꯧꯔꯛꯂꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯗꯣꯏꯅꯣ ꯑꯁ ꯃꯃꯥꯏꯁꯤꯁꯨ ꯎꯏꯅꯦ ꯍꯣꯏꯗ ꯔꯥꯍꯨꯜ ꯍꯣꯏꯁꯨ ꯑꯁꯤꯗ ꯐꯝꯂꯤꯁꯤꯕꯨ ꯁꯤꯡꯁꯦ ꯐꯠ ꯍꯥꯞꯆꯤꯜꯂꯝꯂꯒ ꯊꯣꯛꯂꯛꯑꯒꯦ ꯑꯩ ꯍꯩꯅꯗ꯭ꯔꯦꯍꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯕꯤꯔꯖꯤꯠ ꯅꯥꯟꯊꯔꯤꯕꯁꯤꯡꯗꯨ ꯈꯨꯡꯒꯠꯇꯨꯅ ꯃꯊꯛꯇ ꯊꯥꯡꯒꯠꯀꯦ ꯇꯧꯕꯒ ꯁꯦꯈꯔ ꯁꯛꯐꯝ ꯀꯥꯏꯅ ꯃꯃꯤꯠꯇꯨ ꯑꯉꯧꯕ ꯃꯆꯨ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛꯇꯨꯅ ꯕꯤꯔꯖꯤꯠꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯕꯤꯔꯖꯤꯠ ꯀꯟꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯀꯟꯅ ꯔꯥꯍꯨꯜ ꯍꯣꯏ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ ꯂꯨꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯕꯨꯡꯉꯣ ꯀꯩꯗꯧꯕ ꯌꯧꯔꯒꯦ ꯕꯤꯔꯖꯤꯠꯁꯨ ꯄꯥꯈꯠꯅ ꯃꯈꯨꯠꯇꯨ ꯊꯤꯟꯗꯨꯅ ꯃꯃꯤꯠ ꯔꯥꯍꯨꯜꯅ ꯑꯦꯔꯥ ꯅꯪꯅ ꯚꯥꯞꯅ ꯄꯥꯈꯪ ꯈꯟꯖꯟꯕ ꯑꯣꯏꯔꯝꯅꯤ ꯍꯤꯗꯥꯛ ꯈꯔ ꯄꯥꯏꯁꯤꯜꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯥꯟꯅꯗꯕꯗ ꯋꯥꯊꯤꯗꯤ ꯕꯤꯔꯖꯤꯠꯅ ꯑꯩꯒꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯌꯥꯎꯕ ꯉꯝꯃꯔꯣꯏ
ꯑꯩ ꯌꯨꯝ ꯆꯠꯂꯝꯃꯒꯦ ꯑꯩ ꯌꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯐꯤꯡꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯕꯒ ꯂꯨꯈꯣꯏꯅ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯑꯍꯤꯡ ꯑꯣꯏꯔꯕꯅꯤꯅ ꯊꯦꯡꯉꯦ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯊꯟꯗꯗꯤ ꯆꯠꯈ꯭ꯔꯅꯨ ꯔꯥꯍꯨꯜ ꯅꯪꯒ ꯆꯠꯃꯤꯟꯅꯔꯣ ꯑꯩꯈꯣꯏꯒꯩ ꯂꯣꯏꯁꯤꯜꯂꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯪꯒꯤ ꯃꯔꯨꯞꯇꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯔꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯌꯨꯝꯁꯨ ꯅꯛꯅꯗꯥꯏ ꯐꯔꯦ ꯐꯔꯦ ꯆꯠꯂꯝꯃꯣꯀꯣ ꯔꯥꯍꯨꯜꯅ ꯍꯣꯏ ꯕꯥꯖꯤ ꯆꯠꯂꯝꯃꯒꯦ ꯔꯥꯍꯨꯜ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪ ꯑꯇꯣꯝꯕ ꯆꯠꯄ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯒ ꯆꯠꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯔꯥꯍꯨꯜꯒ ꯕꯤꯔꯖꯤꯠꯀꯁꯨ ꯃꯈꯣꯡꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ ꯔꯥꯍꯨꯜꯅ ꯀꯔꯤꯅꯣꯕ ꯅꯪ ꯉꯁꯥꯏ ꯇꯧꯔꯤꯗꯨꯕꯨ ꯀꯩ ꯎꯔꯤꯅꯣꯕ ꯈꯪꯕꯨ ꯈꯪꯉꯦ ꯋꯥꯅꯤ ꯉꯁꯥꯏ ꯅꯤꯁꯥꯒ ꯂꯣꯏ ꯍꯟꯒꯦ ꯇꯧꯋꯦ ꯋꯥꯅꯤ ꯕꯤꯔꯖꯤꯠꯅ ꯚꯥꯏ ꯑꯩ ꯇꯝꯕ ꯐꯥꯎꯕ ꯌꯥꯝꯅ ꯀꯤꯖꯩ ꯑꯩ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯇꯝꯂꯒꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯅꯕ ꯍꯥꯟꯅ ꯑꯝꯇ ꯆꯠꯈꯤꯁꯦ ꯔꯥꯍꯨꯜꯅ ꯑꯁ ꯅꯪꯁꯤꯗꯤꯕꯀꯣ ꯍꯣꯏ ꯑꯗꯣ ꯑꯝꯇ ꯉꯥꯏꯈꯣ ꯑꯩ ꯁꯦ ꯅꯝꯕꯔ 1 ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯅꯤꯡꯉꯦ ꯁꯦꯀꯦꯟ ꯑꯃꯇꯪ ꯕꯤꯔꯖꯤꯠꯅ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ ꯁꯠ ꯁꯠ ꯇꯧꯔꯣ ꯑꯩꯅ ꯁꯣꯝꯗ ꯌꯨꯝꯁꯦ ꯈꯔ ꯊꯨꯅ ꯌꯧꯅꯤꯡꯉꯤ ꯀꯥꯟꯁꯤꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯕꯤꯔꯖꯤꯠꯁꯨ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯔꯥꯍꯨꯜꯕꯨ ꯉꯥꯏꯔꯤ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯁꯣꯠ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯗꯨꯅ ꯂꯦꯡꯕꯒꯨꯝ ꯇꯧꯔꯛꯏ ꯔꯥꯍꯨꯜ ꯀꯔꯦꯝꯅꯅ ꯅꯣꯛꯑꯒ ꯑꯥꯏ ꯎꯇꯤꯟ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯂꯦꯡꯉꯛꯏꯅꯦ ꯑꯁꯣꯝꯗꯅ ꯕꯤꯔꯖꯤꯠꯇꯨ ꯀꯤꯕꯒ ꯁꯥꯎꯅꯤꯡꯕꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯅꯪ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ ꯐꯥꯒꯤꯗꯒꯤ ꯕꯤꯔꯖꯤꯠ ꯇꯁꯦꯡꯅ ꯔꯥꯍꯨꯜꯕꯨ ꯊꯅꯝꯗꯨꯅ ꯃꯈꯣꯡꯗꯨ ꯄ꯭ꯔꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯔꯥꯍꯨꯜꯁꯨ ꯌꯨꯒꯤ ꯅꯤꯁꯥꯅ ꯆꯤꯟꯗ ꯉꯔꯪ ꯉꯪꯗꯨꯅ ꯂꯥꯛꯏ ꯑꯍꯣꯏ ꯆꯠꯈꯤꯅꯦ ꯃꯁꯤ ꯀꯌꯥꯗ ꯊꯨꯈ꯭ꯔꯕꯅꯣ ꯔꯥꯍꯨꯜꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯞꯇꯛꯅ ꯑꯁꯨꯝ ꯇꯞꯅ ꯆꯠꯂꯤ ꯔꯥꯍꯨꯜ ꯃꯃꯤꯠꯇꯨ ꯃꯈꯨꯠꯅ ꯅꯣꯏꯗꯨꯅ ꯑꯁꯤꯗ ꯃꯊꯟꯇ ꯈꯛꯇ ꯆꯠꯂꯤꯅꯦ ꯍꯩ ꯕꯤꯔꯖꯤꯠ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯋꯥꯅꯦ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯍꯥꯏꯔꯦꯅ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯤ ꯔꯥꯍꯨꯜ ꯈꯣꯟ ꯀꯂꯞꯅ ꯍꯦꯔꯥ ꯂꯥꯛꯁꯨ ꯂꯥꯛꯃꯤꯟꯅꯔꯒ ꯅꯋꯥ ꯂꯧꯗꯦ ꯆꯠꯅꯤꯡꯉ ꯆꯠꯂꯨ ꯆꯠꯅꯤꯡꯗ꯭ꯔ ꯇꯣꯛꯎ ꯀꯩꯅꯣ ꯑꯩꯁꯨ ꯅꯨꯄꯥꯅꯦ ꯏꯊꯟꯇ ꯂꯥꯛꯄ ꯉꯝꯃꯤ ꯆꯨ ꯋꯥꯗꯨ ꯍꯥꯏꯕꯒ ꯃꯃꯥꯡꯗ ꯆꯠꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯔꯥꯍꯨꯜ ꯁꯥꯎꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯂꯦꯡꯕꯥꯟꯗ ꯄꯥꯏꯒꯦ ꯇꯧꯕꯒ ꯅꯨꯄꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯑꯩꯁ ꯀꯩꯅꯣꯅꯦ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯀꯗꯣꯝꯗ ꯃꯥꯡꯈ꯭ꯔꯖꯥꯠꯅꯣ ꯑꯩꯕꯨ ꯃꯪꯗ ꯇꯥꯏꯕꯪꯂꯥ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯍꯨꯜ ꯅꯤꯁꯥ ꯈꯪꯍꯟꯍꯜꯂꯤ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯂꯝꯕꯤ ꯈꯨꯃꯝꯁꯤꯗꯤ ꯂꯝꯕꯤ ꯅꯥꯀꯟꯗ ꯊꯥꯜꯂꯤꯅꯦ ꯇꯧꯔꯤꯕ ꯕꯜꯕꯁꯤꯁꯨ ꯃꯨꯁꯤ ꯀꯩꯅꯣ ꯑꯩꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯁꯤꯕꯨ ꯑꯩꯕꯨ ꯉꯁꯥꯏ ꯕꯤꯔꯖꯤꯠꯀ ꯂꯥꯛꯈꯤꯗꯥꯏꯅꯦ ꯔꯥꯍꯨꯜ ꯃꯁꯥꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯋꯥꯈꯜ ꯇꯥꯔꯕ ꯑꯃꯒꯨꯝ ꯈꯟꯕ ꯍꯧꯔꯛꯇꯨꯅ ꯑꯀꯤꯕꯁꯨ ꯄꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯃꯈꯨꯠꯇꯨ ꯍꯨꯝꯖꯤꯟꯗꯨꯅ ꯃꯈꯦꯠ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯁ ꯃꯈꯦꯠꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯩꯗꯤ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ ꯅꯣꯡꯁꯨ ꯊꯤꯂꯤ ꯈꯤꯜꯂꯛꯄ ꯃꯥꯜꯂꯦ ꯂꯝꯗꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯕꯨ ꯊꯧꯖꯥꯟꯕꯤꯌꯨꯀꯣ ꯅꯆꯥꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ ꯀꯤꯅ ꯃꯈꯣꯡꯗꯨ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯔꯛꯏ ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯗꯨꯅ ꯅꯣꯡ ꯈꯣꯡꯕ ꯈꯥꯛ ꯂꯥꯎꯕ ꯍꯧꯔꯛꯏ ꯇꯨꯃꯤꯟ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯗꯨꯁꯨ ꯃꯈꯦꯜ ꯂꯥꯡꯗꯨꯅ ꯍꯥꯏ ꯍꯨꯝꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯍꯨꯜ ꯃꯃꯤꯠ ꯃꯅꯥ ꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯌꯨꯝ ꯐꯥꯎꯕ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯨ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇ ꯂꯥꯛꯄꯅ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯂꯥꯞꯅ ꯇꯞꯅ ꯆꯠꯂꯤꯕꯗꯨ ꯎꯔꯛꯏ ꯔꯥꯍꯨꯜꯅ ꯑꯣ ꯍꯟꯗꯛꯇꯤ ꯕꯤꯔꯖꯤꯠ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯃꯊꯟꯇ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯔꯝꯃꯤꯅꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯀꯧꯕ ꯍꯧꯔꯛꯏ ꯑꯣꯏ ꯕꯤꯔꯖꯤꯠ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯇꯥꯏꯌꯦ ꯂꯥꯛꯑꯣ ꯑꯩꯁꯨ ꯅꯪ ꯉꯥꯏꯅ ꯆꯠꯂꯝꯃꯤꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯆꯠꯀ ꯇꯧꯗꯅ ꯂꯥꯛꯏꯕꯅꯤꯅꯦ ꯔꯥꯍꯨꯜꯅ ꯍꯣꯏ
ꯑꯗꯨ ꯑꯝꯇ ꯉꯥꯏꯈꯣꯕ ꯑꯩ ꯄꯨꯛꯁꯨꯅꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯆꯦꯜꯂꯛꯄꯒꯤ ꯋꯥ ꯑꯃꯁꯨ ꯇꯝꯕꯤꯒꯦꯕ ꯕꯤꯔꯖꯤꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯂꯥꯛꯑꯣꯅꯦ ꯆꯠꯅ ꯆꯠꯅ ꯁꯥꯟꯅꯔꯁꯦ ꯔꯥꯍꯨꯜꯁꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯁ ꯑꯩ ꯍꯧꯖꯤꯛ ꯍꯜꯂꯛꯄꯗꯅꯦ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯩ ꯑꯩꯗꯤ ꯅꯪ ꯑꯣꯏꯕꯣꯏ ꯅꯤꯡꯗꯅ ꯃꯁꯥꯗ ꯊꯦꯡꯂꯨꯕꯅꯦ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯁ꯭ꯋꯥꯏ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯑꯩ ꯀꯤꯖꯗꯅ ꯀꯟꯅ ꯆꯦꯜꯂꯛꯏꯅꯦ ꯕꯤꯔꯖꯤꯠꯅ ꯅꯨꯄꯥꯗꯨꯗꯤ ꯃꯁꯛ ꯎꯍꯧꯗ꯭ꯔꯣ ꯔꯥꯍꯨꯜꯅ ꯎꯍꯧꯗꯦꯗ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯉꯥꯏꯈꯣ ꯑꯩ ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯉꯦ ꯌꯨꯝꯁꯨ ꯌꯧꯗꯣꯔꯦ ꯑꯁꯤ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯑꯩ ꯁꯤꯗꯧꯔꯦ ꯅꯪ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯣꯕ ꯕꯤꯔꯖꯤꯠꯅ ꯍꯣꯏ ꯊꯛꯑꯣ ꯉꯥꯏꯔꯒꯦ ꯔꯥꯍꯨꯜ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯏꯁꯤꯡꯗꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯛꯆꯤꯜꯂꯤ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯑꯁ ꯏꯁꯥꯁꯦ ꯈꯔ ꯅꯤꯍꯦꯛ ꯇꯥꯏꯗ ꯑꯦ ꯕ꯭ꯔꯤꯖꯤꯠꯇꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯂꯩꯔꯝꯗꯦꯅꯦ ꯕ꯭ꯔꯤꯖꯤꯠ ꯍꯥꯏꯅ ꯀꯣꯏꯀꯧ ꯀꯧꯕ ꯍꯧꯔꯛꯏ ꯔꯥꯍꯨꯜꯅ ꯕ꯭ꯔꯤꯖꯤꯠꯄꯨ ꯂꯦꯞꯄ ꯂꯩꯇ ꯀꯧꯗꯨꯅ ꯂꯩꯔꯤ ꯃꯥꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯗꯨ ꯕ꯭ꯔꯤꯖꯤꯠꯅꯤ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯪꯂꯥꯟꯒꯨꯝ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯔꯥꯍꯨꯜꯒꯤ ꯃꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯈꯦꯛꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ ꯔꯥꯍꯨꯜ ꯀꯤꯅ ꯃꯃꯥꯏꯗꯨ ꯇꯞꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯄꯥꯈꯠꯅ ꯅꯪ ꯀꯅꯥꯅꯣ ꯉꯁꯥꯏꯗꯒꯤ ꯑꯩꯕꯨ ꯂꯛꯅꯔꯤꯕ ꯀꯔꯤꯅꯣ ꯑꯍꯥꯡꯕ ꯃꯥꯂꯪꯂꯛꯇꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯏ ꯑꯩꯕꯨ ꯃꯁꯛ ꯈꯪꯅꯤꯡꯕ꯭ꯔꯅꯦ ꯅꯪ ꯑꯩꯕꯨ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯒꯅꯤꯗ ꯔꯥꯍꯨꯜ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯗꯨꯅ ꯀꯅꯥ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯍꯥꯏꯗꯤ ꯀꯅꯥ ꯑꯩ ꯁꯦꯈꯔꯅꯤ ꯅꯪꯅ ꯃꯪꯒꯨꯝꯕ ꯑꯩꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯨꯕ ꯁꯦꯈꯔꯗꯣ ꯍꯥꯏꯗꯨꯅ ꯁꯦꯈꯔꯒꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯐꯤꯕꯝꯗꯨ ꯃꯨꯁꯨꯛ ꯃꯨꯅ ꯔꯥꯍꯨꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯔꯥꯍꯨꯜ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯏꯔꯛꯅꯗꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ ꯅꯣꯡ ꯉꯥꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯧꯔꯥꯡ ꯁꯨꯕ ꯆꯠꯅꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕꯗꯒꯤ ꯄꯥꯎ ꯇꯥꯅꯔꯛꯂꯝꯃꯤ ꯄꯥꯎꯗꯨ ꯕ꯭ꯔꯤꯖꯤꯠꯀꯤ ꯃꯃꯥ ꯏꯕꯦꯇꯣꯟꯅꯁꯨ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯕ꯭ꯔꯤꯖꯤꯠꯇ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯔꯕꯣ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯔꯥꯍꯨꯜꯗꯣ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤꯅꯦ ꯕꯤꯔꯖꯤꯠ ꯐꯤꯡꯅ ꯀꯩ ꯍꯥꯏꯕ ꯏꯃꯥ ꯃꯃꯥ ꯏꯕꯦꯇꯣꯟꯅ ꯉꯔꯥꯡ ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈꯤ ꯍꯥꯏꯗꯅ ꯃꯤꯌꯥꯝꯅ ꯋꯥ ꯂꯥꯎꯅ ꯍꯧꯔꯦ ꯅꯪꯕꯨꯁꯨ ꯀ꯭ꯂꯕꯇ ꯊꯣꯛꯂꯛꯅꯕ ꯍꯥꯏꯍꯧꯏ ꯀꯔꯤꯅꯣ ꯉꯁꯤ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ ꯅꯪꯕꯨ ꯃꯥꯒ ꯍꯟꯃꯤꯟꯅꯔꯛꯄ꯭ꯔꯕ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯌꯨꯝꯁꯤꯗ ꯊꯧꯖꯤꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯕꯤꯔꯖꯤꯠꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯏꯃꯥ ꯉꯔꯥꯡꯗꯣ ꯏꯕꯥꯅꯤ ꯍꯟꯕꯨꯗꯤ ꯍꯟꯃꯤꯟꯅꯔꯦ ꯑꯗꯣ ꯃꯥꯗꯤ ꯌꯨ ꯌꯥꯝꯅ ꯉꯥꯎꯋꯦ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯍꯟꯖꯦ ꯍꯥꯏꯕꯗ ꯃꯥꯅ ꯊꯣꯛ ꯊꯥꯛ ꯇꯧꯗꯨꯅ ꯂꯩꯕꯗꯒꯤ ꯁꯥꯎꯗꯅ ꯑꯩ ꯃꯥ ꯊꯅꯝꯂꯒ ꯏꯇꯣꯝꯇ ꯌꯨꯝ ꯌꯧꯅꯕ ꯂꯥꯛꯄꯅꯦ ꯋꯥꯁꯦ ꯑꯩꯁꯨ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯇꯝꯃꯒꯦ ꯈꯟꯗꯨꯅ ꯑꯩ ꯉꯔꯥꯡ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ꯭ꯔꯕꯅꯦ ꯑꯗꯨꯒ ꯉꯁꯤ ꯇꯥꯔꯤꯕ ꯄꯥꯎꯁꯤꯅ ꯏꯕꯦꯇꯣꯟꯅ ꯂꯥꯎ ꯊꯣꯔꯛꯑꯣ ꯍꯧꯖꯤꯛ ꯅꯪ ꯌꯥꯎꯅ ꯊꯣꯛꯂꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤ ꯑꯍꯨꯝ ꯏꯕꯦꯇꯣꯟꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ ꯏꯅꯦ ꯇꯥꯕ꯭ꯔꯣ ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯕ ꯀ꯭ꯂꯕꯀꯤ ꯃꯤꯅ ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯅꯆꯥꯅꯨꯄꯥ ꯕꯤꯔꯖꯤꯠꯀ ꯀꯧꯔꯨꯆꯣꯅ ꯊꯥꯔꯛꯄꯅꯤ ꯏꯕꯦꯇꯣꯟ ꯊꯣꯛꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯁꯤ ꯁꯣꯝꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥ ꯄꯨꯔꯅꯤꯃꯥ ꯃꯆꯥꯅꯨꯄꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯋꯥꯟꯊꯗꯨꯅ ꯂꯥꯏꯀꯠꯅꯔꯤ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯨꯛ ꯔꯥꯍꯨꯜꯕꯨ ꯕ꯭ꯔꯤꯖꯤꯠꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯕꯇ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯕꯤꯔꯖꯤꯠ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯊꯧꯗꯣꯛꯁꯤꯡꯗꯨ ꯇꯝꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯖꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯅ ꯔꯥꯍꯨꯜ ꯌꯨ ꯉꯥꯎꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯏꯔꯛꯅꯗꯨꯅ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯤꯖꯤꯠꯄꯨ ꯀꯔꯤꯁꯨ ꯇꯧꯕꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯔꯥꯍꯨꯜꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯕ꯭ꯔꯤꯖꯤꯠꯄꯨ ꯂꯥꯟꯅ ꯈꯟꯗꯨꯅ ꯋꯥꯔꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯅꯆꯤꯡꯕꯗ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯇꯥꯅꯈ꯭ꯔꯦ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯕꯤꯔꯖꯤꯠ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯂꯩꯔꯦ ꯑꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯔꯥꯍꯨꯜꯒꯤ ꯃꯊꯧ ꯃꯉꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯔꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯉꯛꯄ ꯄꯣꯛꯅꯔꯝꯃꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯄ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯨꯄꯤ ꯑꯉꯥꯡ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯄꯗ ꯑꯀꯤ ꯑꯈꯪ ꯅꯪꯗꯨꯅ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯛꯄ ꯃꯁꯤꯡ ꯈꯪꯗꯅ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯂꯛꯄ ꯑꯁꯤꯅ ꯃꯈꯣꯏꯁꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯄꯣꯛꯅꯔꯝꯃꯤ ꯑꯁꯨꯝꯅ
ꯔꯥꯍꯨꯜꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯕꯤꯔꯖꯤꯠꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯅꯨꯃꯤꯠ ꯆꯨꯞꯄ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯦꯈꯔꯒꯤ ꯌꯨꯝꯗ ꯖꯤꯇꯦꯟꯒ ꯁꯪꯕꯥꯅꯕꯤꯒꯁꯨ ꯃꯈꯣꯏ ꯂꯩꯔꯛꯄ ꯊꯥ ꯑꯃꯗꯤ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯁꯨ ꯔꯥꯍꯨꯜꯒꯤ ꯄꯥꯎꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯔꯣꯁꯅꯤꯁꯨ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯪꯗꯣꯛꯇꯨꯅ ꯖꯤꯇꯦꯟꯒ ꯁꯪꯕꯥꯅꯕꯤꯒꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯗ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯂꯣꯌꯥꯒ ꯁꯪꯕꯥꯅꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯟꯖꯨꯒꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛꯇꯪ ꯑꯋꯥꯕ ꯋꯥꯈꯜꯁꯤꯡꯗꯨ ꯅꯥꯊꯩꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯃ ꯁꯪꯕꯥꯅꯕꯤꯅ ꯔꯣꯁꯅꯤꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯔꯣꯁꯅꯤ, ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯁꯤꯗ ꯂꯩꯔꯛꯄ ꯊꯥ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯏꯃꯥ ꯁꯨꯟꯗꯔꯤꯗꯨꯕꯨ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤꯕ ꯖꯥꯠꯂꯥ? ꯐꯅꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯂꯥꯛꯂꯝꯂꯤꯕꯗꯣ, ꯀꯔꯤ ꯇꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯔꯣꯁꯅꯤꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯍꯧꯖꯤꯛ ꯊꯕꯛ ꯈꯔ ꯆꯤꯜꯂꯝꯈꯤꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯤꯁꯤꯃꯤꯅ ꯃꯌꯥꯝꯁꯤꯗ ꯑꯩꯒꯤ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ? ꯅꯪꯒ ꯇꯥꯖꯤꯇꯦꯟꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯨꯡꯁꯦ ꯄꯨꯡꯍꯥꯡ ꯍꯥꯡꯍꯧꯔꯅꯤ꯫ ꯏꯆꯥꯒ ꯑꯩꯒꯇ ꯇꯔꯛ ꯇꯔꯛ ꯂꯩꯍꯧꯕ ꯇꯥꯔꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯁꯨꯠ ꯁꯨꯠ ꯀꯞꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯖꯤꯇꯦꯟꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯈꯨꯠꯇ ꯑꯆꯥꯄꯣꯠ ꯈꯔ ꯄꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯁꯨꯃꯥꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯖꯤꯇꯦꯟ ꯂꯣꯌꯥꯒ ꯑꯟꯖꯨꯒꯗ ꯅꯣꯛꯂꯒ ꯍꯩꯃ ꯇꯨꯅꯤꯅꯦ ꯅꯣꯏ ꯑꯅꯤꯕꯣ, ꯁꯦ ꯆꯥꯔꯨꯔꯣ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯑꯆꯥꯄꯣꯠꯇꯨ ꯂꯧꯗꯨꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯖꯤꯇꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯪꯕꯥꯅꯕꯤꯒ ꯔꯣꯁꯅꯤꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯁꯦ ꯀ꯭ꯂꯕꯇ ꯃꯤ ꯈꯔ ꯄꯨꯜꯍꯧꯏ꯫ ꯀꯩꯅꯣ ꯋꯥ ꯈꯔ ꯇꯥꯟꯅꯕ ꯃꯥꯜꯂꯤ꯫ ꯏꯅꯦ ꯁꯈꯤ ꯍꯣꯏ, ꯏꯅꯦ ꯕꯤꯂꯥꯁꯤꯅꯤ ꯍꯣꯏꯁꯨ ꯌꯥꯎꯍꯧꯏ꯫ ꯃꯈꯣꯏꯁꯨ ꯋꯥ ꯈꯔ ꯉꯥꯡꯍꯧꯕꯅꯤ꯫ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯇꯥꯔꯛꯄꯅꯤ, ꯃꯨꯟꯅꯒꯗꯤ ꯇꯥꯁꯜꯂꯨꯗ꯭ꯔꯦ꯫ ꯁꯪꯕꯥꯅꯕꯤꯅ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥꯃꯣ? ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯁꯤꯗ ꯅꯨꯄꯤ ꯑꯃꯨꯕ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯅꯍꯧꯏ꯫ ꯃꯤꯔ ꯂꯥꯏꯔꯁꯨ ꯈꯪꯗꯦ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯗꯁꯨ ꯆꯪꯈꯤ ꯍꯥꯏ꯫ ꯃꯈꯣꯏ ꯈꯔꯅ ꯑꯁꯦꯡꯕ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯌꯦꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯌꯦꯡꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒ ꯑꯃꯗꯤ ꯃꯈꯣꯡ ꯆꯤꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯒꯨꯝ ꯇꯧꯏ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯁꯨ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯂꯩꯀꯥꯏꯁꯦ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯔꯦ, ꯒ꯭ꯌꯥꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯁꯪꯕꯥꯅꯕꯤꯅ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ? ꯅꯨꯄꯤꯅꯦꯁꯨ ꯍꯥꯏ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦꯗ꯫ ꯇꯥꯟꯖꯥꯗꯨꯗ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏ ꯈꯔ ꯀ꯭ꯂꯕꯇꯒꯤ ꯃꯥꯌꯦꯞꯇ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯤꯀꯨꯞ ꯅꯥꯍꯣꯝꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯅꯕꯒꯤꯗꯃꯛ ꯈꯪꯍꯟꯖꯔꯤ꯫ ꯑꯗꯨꯒꯃꯇꯝ ꯈꯔꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯃꯝ-ꯑꯊꯦꯡꯗ ꯆꯠꯄ ꯊꯣꯛꯄ ꯇꯧꯕꯤꯗꯅꯕꯁꯨ ꯍꯥꯏꯖꯔꯤ꯫ ꯂꯥꯛꯂꯤꯕ ꯏꯉꯥꯒꯤ ꯇꯥꯡ 10ꯁꯤꯗ ꯈꯨꯟ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧꯗ ꯁꯛꯂꯣꯟ ꯑꯃ ꯀꯠꯄ ꯇꯥꯔꯦ꯫ ꯃꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯖꯤꯇꯦꯟꯅ ꯍꯥꯏꯔꯤꯁꯤ ꯇꯥꯔꯕ꯭ꯔꯥ? ꯅꯈꯣꯏꯁꯨ ꯑꯉꯥꯡꯁꯤꯡꯁꯦ ꯆꯦꯛꯁꯤꯟꯅ ꯃꯄꯥꯟꯒ ꯊꯣꯛꯍꯟꯒꯅꯨꯀꯣ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯁꯪꯕꯥꯅꯕꯤꯅ ꯑꯗꯨ ꯇꯥꯃꯣ, ꯌꯥꯔꯒꯗꯤ ꯏꯃꯥ ꯁꯨꯟꯗꯔꯤꯗꯣ ꯑꯃꯨꯛꯇ ꯎꯅꯕꯤꯔꯨꯆꯣ, ꯀꯨꯏꯔꯦ ꯂꯥꯛꯈꯤꯗꯕ꯫ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤꯁꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯕ ꯇꯧꯁꯦ꯫ ꯖꯤꯇꯦꯟꯅ ꯍꯣꯏ ꯑꯩ ꯍꯌꯦꯡꯗꯣ ꯍꯥꯏꯐꯦꯠ ꯑꯌꯨꯛꯇ ꯆꯠꯂꯨꯕ ꯍꯥꯏꯗꯨꯅꯤ꯫ ꯔꯣꯁꯅꯤ ꯁꯪꯕꯥꯅꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯅꯣꯏꯗꯤ ꯃꯐꯝꯁꯤꯗ ꯀꯅꯥꯅ ꯄꯥꯎ ꯍꯥꯏꯔꯛꯄꯗꯒꯤ ꯃꯐꯝꯁꯦ ꯂꯩꯔꯛꯈꯤꯕꯅꯣ? ꯁꯪꯕꯥꯅꯕꯤꯅ ꯏꯟꯗꯣꯝꯆꯥ ꯑꯃꯅ ꯁꯤꯜꯂꯒ ꯂꯩꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯉꯛꯄꯒꯤ ꯃꯁꯛ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ ꯈꯪꯗꯦ꯫ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯂꯥꯛꯄ꯭ꯔꯣ? ꯍꯥꯟꯅꯗꯒꯤ ꯃꯤ ꯂꯩꯅꯔꯝꯕ꯭ꯔꯕ? ꯅꯠꯇ꯭ꯔꯒ ꯂꯝꯂꯦꯟ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯝꯕ꯭ꯔꯣ? ꯔꯣꯁꯅꯤ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯏꯆꯦ, ꯑꯩꯁꯨ ꯐꯖꯅꯗꯤ ꯈꯪꯗꯦꯗ꯫ ꯊꯥꯏꯅ ꯃꯤꯗꯤ ꯂꯩꯅꯔꯝꯃꯦ ꯍꯥꯏꯒꯨꯝ ꯇꯥꯏ꯫ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯁꯪꯕꯥꯅꯕꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯨ ꯄꯪꯂꯨꯕꯗꯒꯤꯅꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯃꯈꯥ ꯇꯥꯅ ꯁꯤꯗ ꯂꯩꯕꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯨꯔꯒꯦ ꯈꯜꯂꯦ꯫ ꯑꯁ ꯄꯨꯡꯁꯤꯁꯨ ꯑꯥ ꯌꯧꯔꯝꯃꯦ꯫ ꯂꯥꯛꯑꯣ, ꯊꯦꯡꯈ꯭ꯔꯦ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯁꯦ꯫ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯀꯧꯁꯟꯕꯤꯔꯛꯂꯣ, ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯇꯥꯁꯜꯂꯛꯇꯨꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯕꯤꯔꯖꯤꯠ ꯃꯥꯒꯤ ꯀꯥꯗ ꯃꯥꯒꯤ ꯃꯔꯨꯞ ꯔꯥꯍꯨꯜꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯇ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯡꯁꯨ 10 ꯇꯥꯁꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯥ ꯏꯕꯦꯇꯣꯟ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯊꯣꯡꯅꯥꯎꯒꯗꯣ ꯅꯤꯡꯊꯤꯅ ꯂꯣꯟꯁꯤꯜꯂꯕ ꯅꯠꯇ꯭ꯔꯣ? ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯏꯆꯥꯕꯣ?
ꯕ꯭ꯔꯤꯖꯤꯠꯅ ꯏꯃꯥ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯕꯅꯤ ꯏꯃꯥꯗꯤ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯏꯕꯦꯇꯣꯟꯅ ꯇꯨꯝꯃꯨꯔꯗꯧꯅꯤ ꯏꯃꯥꯁꯨ ꯅꯪ ꯇꯨꯝꯃꯕ꯭ꯔꯥꯅ ꯌꯦꯡꯕ ꯆꯪꯂꯛꯂꯤꯕꯅꯤ ꯕꯤꯔꯖꯤꯠꯅ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯇꯨꯝꯂꯒꯦ